ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯂꯪꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯏ꯫ ꯃꯍꯥꯛꯀꯤ ꯇꯦꯅꯋꯥ ꯑꯅꯤ ꯂꯩ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯔꯦꯜꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯅꯣꯡꯃꯇ ꯆꯥꯎꯔꯦꯜꯅ ꯃꯆꯤꯟꯖꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯗꯕꯁꯨ ꯌꯥꯗꯦ, ꯆꯥꯗꯕꯁꯨ ꯌꯥꯗꯦ, ꯂꯪꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ꯫ ꯑꯩꯒꯤ ꯇꯦꯅꯋꯥ ꯑꯅꯤꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯑꯃꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯔꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯄꯤꯁꯛ ꯄꯤꯛꯅ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯉꯩꯗꯒꯤ ꯄꯨꯔꯛꯄꯅꯤ꯫ ꯈꯔꯕꯨ ꯂꯩꯔꯗꯤ ꯃꯔꯣꯜꯕꯨ ꯊꯣꯛꯂꯛꯂꯅꯤ꯫ ꯂꯪꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯕꯁꯨ ꯐꯪꯗ꯭ꯔꯦ, ꯆꯠꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯣ, ꯂꯥꯛꯑꯦ ꯋꯥꯔꯝꯃꯅꯤ ꯉꯁꯥꯏꯗꯒꯤ ꯈꯣꯡꯕꯗ꯫ ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯡꯅꯤꯡꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ꯫ ꯅꯈꯣꯏꯒꯤ ꯆꯥꯅꯕꯗꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯇꯨꯅ ꯂꯧꯔꯨꯔꯒꯦ꯫ ꯃꯔꯨꯞ, ꯉꯁꯤꯗꯤ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯃꯔꯨꯞ ꯆꯥꯎꯔꯦꯜ ꯈꯣꯏꯗ ꯉꯥꯏꯍꯥꯛ ꯌꯧꯁꯜꯂꯨꯁꯤꯔꯥ? ꯍꯣꯏ ꯃꯔꯨꯞ, ꯌꯧꯁꯜꯂꯨꯁꯤ꯫ ꯃꯔꯨꯞ ꯆꯥꯎꯔꯦꯜꯗꯨꯕꯨ ꯂꯪꯐꯩꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯃꯌꯨꯝꯗꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯃꯗꯨꯕꯨ? ꯍꯣꯏ, ꯊꯕꯛꯄꯨꯗꯤ ꯆꯠꯂꯤ ꯍꯥꯏꯕꯅꯤ, ꯌꯥꯝ ꯇꯣꯏꯅꯁꯨ ꯂꯥꯛꯇꯦ꯫ ꯂꯝꯕꯤ ꯊꯣꯛꯂꯤꯉꯩꯁꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯔꯁꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯌꯦꯡꯂꯨꯔꯁꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯆꯥꯎꯔꯦꯜꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯥꯗ ꯐꯝꯂꯤꯁꯤꯕꯨ ꯃꯔꯨꯞ ꯆꯥꯎꯔꯦꯜ ꯅꯠꯇ꯭ꯔꯅꯦ? ꯍꯣꯏ, ꯃꯥꯜꯂꯤꯅꯦ꯫ ꯐꯅꯕꯨ ꯐꯔꯦꯗ, ꯉꯁꯤꯗꯤ ꯎꯅꯔꯣ ꯇꯝꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯃꯔꯨꯞ ꯍꯦꯛꯇ ꯆꯪꯁꯜꯂꯁꯤ꯫ ꯆꯥꯎꯔꯦꯜꯅꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄ ꯎꯔꯝꯃꯤ꯫ ꯑꯥꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯃꯔꯨꯞ ꯁꯤꯂꯣꯏ, ꯋꯥꯡꯂꯦꯟ, ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ? ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ, ꯐꯝꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯁꯤꯗ ꯍꯦꯛꯇ ꯐꯝꯖꯜꯂꯁꯤ꯫ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ? ꯀꯥꯏ ꯌꯧꯔꯨꯔꯒꯦ ꯃꯔꯨꯞ ꯑꯅꯤꯕꯨ? ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯍꯣꯏ ꯃꯔꯨꯞ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ꯫ ꯂꯝꯕꯤꯁꯨ ꯊꯣꯛꯄꯗꯨꯗ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯅꯔꯒ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ꯫ ꯃꯔꯨꯞꯇꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ, ꯂꯪꯐꯩꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ꯫ ꯍꯣꯏ ꯃꯔꯨꯞ, ꯍꯟꯗꯛꯇꯤ ꯂꯪꯐꯩꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯩꯁꯨ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯇꯦꯅꯋꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯦꯅꯋꯥꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯍꯣꯏꯅꯦ, ꯉꯁꯥꯏ ꯃꯈꯩ ꯎꯗꯦ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯒꯤ ꯇꯦꯅꯋꯥ ꯆꯥꯁꯦ꯫ ꯅꯨꯡꯁꯤꯕꯅꯦ ꯃꯔꯨꯞ, ꯀꯨꯏꯔꯦ ꯑꯩꯅ ꯂꯪꯐꯩ ꯆꯠꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯅ ꯄꯨꯔꯛꯄꯅꯤ꯫ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯅꯨꯡꯁꯤꯃꯟꯗꯨꯅ ꯊꯥꯗꯣꯛꯈꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯂꯪꯐꯩ ꯆꯠꯄꯅꯤꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯃꯔꯨꯞꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯔꯨꯞꯀꯤ ꯇꯦꯅꯋꯥꯁꯦ ꯍꯦꯟꯅꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯇꯦꯅꯋꯥ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯗ ꯁꯤꯟꯅꯔꯕꯗꯤ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯨꯞ ꯁꯤꯂꯣꯏ, ꯋꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯇꯦꯅꯋꯥꯁꯦ ꯁꯤꯟꯅꯔꯒꯦ꯫
ꯃꯔꯨꯞ ꯑꯅꯤꯅ ꯑꯃꯃꯝ ꯄꯨꯕꯤꯈ꯭ꯔꯣ ꯅꯣꯡꯃ ꯃꯔꯨꯞ ꯑꯅꯤꯒꯤꯗ ꯑꯩꯁꯨ ꯀꯣꯏꯊꯣꯔꯛꯀꯦ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯁꯤꯂꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯔꯨꯞ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯔꯨꯞꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩ ꯌꯣꯛꯆꯔꯒꯦꯅ ꯍꯥꯏꯔꯁꯤꯔꯅ ꯈꯜꯂꯤꯅꯦ ꯑꯩꯁꯨꯅꯤꯅꯦ ꯃꯔꯨꯞꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯦꯅꯋꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦꯕꯣ ꯂꯧꯔꯒꯦ ꯌꯣꯛꯆꯔꯒꯦ ꯍꯥꯏꯁꯤꯔ ꯈꯜꯂꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯃꯝ ꯄꯨꯕꯤꯈ꯭ꯔꯣ ꯃꯔꯨꯞ ꯑꯅꯤꯒꯤꯗ ꯑꯩꯁꯨ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯑꯒꯦ ꯃꯔꯨꯞ ꯆꯥꯎꯔꯦꯜꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯁꯤꯂꯣꯏꯅ ꯄꯨꯈ꯭ꯔꯒ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯕ